टॉप आरके प्रोडक्शन की अहम वीडियो सीएम नत्रग मिनिस्टर ना मित्यंग चंगबा हौरे यंगसिल्लगनी कुपना खनरी थबक ओइना पांगथोकलगनी खक हाइबदा खबर अमदि टीवी पाउसिंगदा हेडलाइन याम कागल्ली थबक ओइना पांगथोकपसु नतबा म्यूटसिंगना तौफम थोकपा थबक अमा तौगनी हाइबसिबु पाउ ओइबरा ओइदबरा आरके प्रोडक्शन द ज्ञान ताद्री मियाम द इंपैक्ट ओइगदबा पाउना अयाम मतमदा लमाई मंगागी काचंदा ngasi akhannaba video simadi maruiba point sing khak lawthoklega compile tawjabani sahi sigi January thada 105 birthday celebration pangthokhraba miyoi poklaktagi athoiba rep ayui raman 11 January 1919 da taibang khongdarakhi Kangpokpi district ki manung chanba mapau khulendagi athoiba mahakna Manipur gi hingsa sida piba thamoi gi paudam Hawjiki matam asida mi khuding magi thamoida ing thaba leitre irang na pikhale adu masida ing thaba de karamane porakade ge haiba asi aina ahal ama oina sum khanma madamda nahak asi aine khaina khanba aishu nahna khanba nangbu tathi na ngang ge haiba madamna Nahakna ngang haning dabagumna aina mi ataysinda ngang ba adu makhonyo oram ganigo haina khalle haraga nungsi na duna lemina ba asina khawai degi ingthab de porakani haina khalaidi Athoiba rep ayui raman gi manglan dagi sagat chakhiba Nidhi Home Academy gi chairman Chance Raman na academy sigi matangda akoi Nidhi Home Academy gi kwai degi important to focus the skill development at the same time akoi students sing si tan semba here cake semba here adoga mogi dignity of labor ka adona angang sing si yum su sahalle check su pai halle adi all round development of bagandi government the tang da su hingme aina si de high big ithilama du Loan thoktraba amadi na tadraba singna chalaijaba North East ki ahanba Khonjel the Boys Family Resto gi cook werambi saijang dagi nongmai them na naubi gi apokpina tha mapan dagi ne sire na hundu bani maji tha mapan lara pada ko adai di lai ji yeng ba ya gi doctor da ji yeng mai soi bam ta leiti magi adai na bagi ji ki si bagi jang la ko do adugi lai thai ni ai ngamoy ai mani yam pam je ba adam het mana khang padagi sendan baje hujikse yum sare mauji hai si yum sare ban itli ban nali mam je si sari je mabung hinga ke no jinga tawra sari ni Nanaubi angang oiringai digi sana khonaba da haitoi singdoi ba khaknatana khut sasu yam hairakhi Kavita gi sign language wahang da nanaubi na positive oina khalle magi wakhalda nanaubi na akoi gi YouTube ki video yengiba mi mayam jida kari phongdokningi kari hainingi mana mayam da phongdokningbaje haidi normal people singjiga deaf singjiga haidi pulap chapmanai moina tawba thabak singdo moi sungami adai moida adugi confidence masada loina yaujai haiba ko aduduna haidi amana hili amana tai adugi kainoda khambi ga mana yene yembi adudi nanaubi na haije minung sinate pami je respect ni mane laga ngasi sister hoi sida laaga magi hadi awa nungai wari pumba wari sanabibagi tamakta thagat chari hai Lamdam sida anchang hero oirabasu America da poklamnaba real hero oiramgani Layoi khraba thanga patagi Guru Mayum Sam Sundar Sarama Paijep amadi nungthang tana haklaga Limca Book of Record amadi Bharat Excellent Award phangki Root sculptor da punsi kathokraba mahaki khudona Three Mothers Art Gallery hangdokpa ngamjabani uru karakter di saw phau leite habe baba wada leite uru karakter khoi ka mami o hingen adu ke batik baba na thawai on ba as uru sida ma saba thakba baba sinda chasalwa habe se saba khandi mai taba sida dro ya ana suraga hingaga adu lai gidri sida sathi nungai taba do silong da ka piriya chabu piram no no ba
ꯑꯗꯨ ꯄꯤꯔꯝꯗꯕ ꯇꯥꯔꯒꯗꯤ ꯑꯗꯨꯁꯨ ꯃꯣꯏꯅ ꯀꯩꯅꯣꯗ ꯃꯟꯇ꯭ꯔꯤ ꯄꯨꯈ꯭ꯔꯤ ꯃꯍꯥꯗꯦꯕ ꯑꯆꯧꯕ ꯑꯃ ꯂꯩꯕꯗꯣ ꯑꯗꯒꯤ ꯍꯤꯡꯒꯣꯜ ꯑꯃ ꯂꯩꯕꯤꯅꯤ ꯀꯔꯣ ꯇꯔꯨꯛ ꯇꯥꯏꯅ ꯕꯕꯥꯒ ꯑꯩꯒ ꯁꯤꯌꯣ ꯁꯥꯞꯇꯨꯅ ꯂꯧ ꯂꯥꯛꯄꯤꯔꯦ ꯌꯦꯡꯉꯨꯔꯦ ꯑꯗꯨ ꯃꯣꯏ ꯐꯜ ꯂꯩꯇꯦꯅ ꯍꯤꯡꯒꯣꯜꯁꯤꯗꯤ ꯕꯕꯥꯅ ꯈꯟꯖꯕꯅ ꯑꯗꯨꯝꯕ ꯄꯣꯠꯇꯨꯃ ꯄꯤꯔ ꯃꯣꯏꯅ ꯍꯤꯡꯒꯣꯜ ꯑꯃ ꯂꯩꯕꯤ ꯇꯥꯔꯗꯤ ꯑꯩꯒꯤ ꯒꯦꯂꯔꯤꯁꯤ ꯍꯤꯡꯉꯤ ꯍꯥꯏꯕ ꯋꯥꯈꯟꯗ ꯁꯨꯃꯥꯏꯅ ꯄ꯭ꯔꯖꯦꯟ ꯇꯧꯕꯩ ꯋꯥꯔꯤꯅꯦꯕ ꯑꯗꯣ ꯃꯣꯏꯅ ꯐꯜ ꯂꯩꯇꯦ ꯍꯥꯏꯈ꯭ꯔꯕꯅꯤꯅ ꯑꯗꯨꯝ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯇꯣꯛꯑꯦꯀꯣ ꯈꯨꯠꯂꯥꯏꯁꯦ ꯕꯕꯥꯒꯤꯗꯤꯀꯣ ꯁꯤꯡꯖꯪ ꯑꯃ ꯂꯩꯔꯦ ꯊꯥꯡꯖꯧ ꯑꯃ ꯂꯩꯔꯦ ꯑꯗꯒꯤꯗꯤ ꯍꯣꯔꯥꯏ ꯑꯃ ꯂꯩꯔꯦ ꯑꯗꯩ ꯃꯍꯥꯛꯃꯩ ꯈꯣꯡꯗꯣꯛ ꯑꯃꯒ ꯄꯥꯏꯖꯥ ꯑꯗꯒꯤ ꯈꯨꯖꯤꯟ ꯊꯥꯡ ꯈꯔ ꯁꯤ ꯈꯛꯇꯅꯤ ꯕꯕꯥꯅ ꯁꯨꯔꯛꯏꯕ ꯃꯌꯥꯝꯁꯤꯡꯁꯦ ꯌꯥꯝ ꯁꯥꯊꯤꯅ ꯋꯥꯅ ꯁꯨꯈꯤꯕ ꯍꯥꯏꯇꯥꯔꯦ ꯋꯥꯅ ꯍꯣꯠꯅꯔꯒ ꯅꯨꯡꯉꯥꯏꯕ ꯐꯪꯈꯤꯗꯕꯅꯤꯅ ꯑꯩꯗꯤ ꯒꯦꯂꯔꯤꯁꯦ ꯍꯤꯡꯕ ꯑꯗꯨꯝ ꯄꯥꯝꯃꯦ ꯑꯩ ꯁꯤꯈ꯭ꯔꯁꯨ ꯕꯕꯥ ꯁꯤꯈ꯭ꯔꯁꯨ ꯃꯊꯪ ꯂꯩꯍꯧꯕꯗꯣ ꯒꯦꯂꯔꯤꯁꯦ ꯍꯤꯡꯕ ꯄꯥꯝꯃꯦ ꯃꯩꯇꯩ ꯉꯀ꯭ꯔꯥ ꯌꯣꯛꯈꯠꯅꯕ ꯍꯣꯠꯅꯖꯔꯤꯕ ꯈꯥꯕꯤꯗꯒꯤ ꯊꯤꯌꯥꯝ ꯏꯕꯣꯆꯧꯅ ꯐꯤꯁꯔꯤ ꯗꯤꯄꯥꯔꯠꯃꯦꯟꯠꯒ ꯈꯨꯠꯁꯝꯅꯗꯨꯅ ꯃꯩꯇꯩ ꯉꯀ꯭ꯔꯥ 5,000 ꯂꯣꯛꯇꯥꯛ ꯄꯥꯠꯇ ꯊꯥꯗꯈꯤ ꯏꯃꯥ ꯏꯕꯦꯝꯕ ꯅꯪꯒꯤ ꯅꯐꯝꯗ ꯃꯩꯇꯩ ꯉꯀ꯭ꯔꯥ ꯑꯁꯦꯡꯕ ꯕꯨꯗꯔꯁꯦ ꯁꯤꯟꯅꯖꯔꯒꯦ ꯐꯖꯅ ꯅꯥꯎꯀꯣꯟꯕꯤꯔꯣ ꯅꯥꯎꯌꯣꯛꯄꯤꯔꯣ ꯅꯣꯏꯁꯨ ꯇꯦꯛꯇ ꯀꯥꯏꯗꯅ ꯍꯤꯡꯉꯣ ꯉꯁꯤꯗꯤ ꯑꯩ ꯏꯐꯝꯗꯒꯤ ꯆꯠꯈ꯭ꯔꯣ ꯅꯣꯏ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯁꯤꯒ ꯈꯨꯠꯁꯝꯅꯔꯒ ꯑꯣꯖꯥ ꯂꯩꯕꯥꯛꯅ ꯁꯛꯈꯪꯅꯔꯕ ꯑꯣꯖꯥ ꯂꯥꯁꯃꯣꯟ ꯏꯕꯣꯆꯧꯅ ꯉꯀ꯭ꯔꯥ ꯁꯤꯒꯨꯝꯕꯁꯦ ꯑꯃꯠꯇ ꯂꯩꯇ꯭ꯔꯕ ꯃꯇꯝꯁꯤꯗ ꯃꯣꯏꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯇꯅ ꯑꯩꯈꯣꯏ ꯂꯣꯛꯇꯥꯛ ꯏꯃꯥ ꯑꯩꯈꯣꯏꯒꯤ ꯇꯥꯃꯨꯒꯤꯁꯤꯗ ꯊꯥꯗꯕ ꯉꯁꯤꯅ ꯑꯍꯥꯟꯕꯅꯤ ꯁꯤ ꯃꯌꯥꯝꯁꯤ ꯁꯤ ꯌꯦꯡꯕꯤꯔꯣ ꯃꯩꯇꯩ ꯉꯀ꯭ꯔꯥ ꯌꯣꯛꯈꯠꯄꯒꯤ ꯃꯇꯥꯡꯗ ꯄꯥꯎꯗꯝ ꯈꯔ ꯂꯥꯏꯁꯣꯟ ꯇꯤꯁꯣꯟꯒꯤꯗꯤ ꯌꯥꯝ ꯃꯔꯨ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯈꯣꯡꯕꯥꯟ ꯂꯣꯛꯄꯥꯟꯗ ꯐꯥꯏ ꯍꯥꯏꯔꯒꯁꯨ ꯃꯩꯇꯩ ꯉꯀ꯭ꯔꯥ ꯅꯠꯇꯕ ꯃꯌꯥꯝ ꯌꯥꯎꯔꯦꯕ ꯁꯤ ꯀꯗꯥꯏꯗꯒꯤ ꯂꯥꯛꯀꯦ ꯇꯥꯔꯗꯤ ꯑꯩꯈꯣꯏꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯐꯥꯝ ꯆꯥꯎꯅ ꯇꯧꯕ ꯉꯀ꯭ꯔꯥ ꯇꯧꯕ ꯌꯥꯎꯔꯤꯕ ꯃꯩꯇꯩ ꯉꯀ꯭ꯔꯥ ꯅꯠꯇꯕ ꯑꯩꯈꯣꯏꯒꯤ ꯌꯦꯜꯍꯧ ꯃꯩꯇꯩ ꯉꯀ꯭ꯔꯥꯁꯦ ꯁꯨꯝ ꯃꯨꯠꯊꯔꯛꯅꯕꯒꯤ ꯃꯆꯥ ꯑꯃ ꯑꯣꯏꯈꯤꯕꯅꯦꯕ ꯁꯤ ꯑꯃꯨꯛ ꯔꯤꯁꯥꯏꯀꯜ ꯇꯧꯅꯕ ꯍꯣꯠꯅꯕꯗ ꯑꯋꯥꯕ ꯑꯃ ꯑꯣꯏ ꯍꯥꯏꯇꯥꯔꯦ ꯌꯦꯜꯍꯧ ꯉꯀ꯭ꯔꯥꯁꯦ ꯀꯟꯕ ꯈꯛꯇ ꯅꯠꯇꯅ ꯀꯜꯂꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯃꯄꯥꯟꯗ ꯑꯦꯛꯁꯄꯣꯔꯠ ꯇꯧꯕ ꯌꯥꯏꯕ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯁꯣꯏꯜꯁꯤꯒꯁꯨ ꯆꯥꯅꯩ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯃꯄꯥꯟꯒꯤ ꯉꯀ꯭ꯔꯥꯗꯨꯒ ꯑꯩꯈꯣꯏ ꯁꯤꯒꯁꯨ ꯍꯥꯎꯕꯁꯦ ꯈꯦꯠꯅꯒꯅꯦꯕ ꯃꯆꯥꯗ ꯍꯥꯏꯔꯒꯗꯤ ꯉꯀ꯭ꯔꯥꯁꯦ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯂꯥꯈ 3-4ꯗꯤ ꯑꯗꯨꯝ ꯄꯨꯊꯣꯛꯑꯦ ꯍꯥꯏꯇꯥꯔꯦ ꯃꯆꯥꯁꯦ ꯄꯨꯊꯣꯔꯛꯏꯁꯦ ꯆꯍꯤ 5ꯃꯨꯛ ꯁꯨꯔꯦ ꯃꯩꯇꯩ ꯂꯥꯏꯅꯤꯡ ꯑꯃꯗꯤ ꯃꯩꯇꯩ ꯃꯌꯦꯛꯀꯤꯗꯃꯛ ꯃꯇꯝ ꯁꯥꯡꯅ ꯀꯠꯊꯣꯛꯆꯔꯛꯂꯤꯕ ꯕꯥꯁꯤꯈꯣꯡꯗꯒꯤ ꯃꯁꯥꯒꯤ ꯆꯍꯤ 34 ꯁꯨꯔꯕ ꯂꯥꯏꯅꯤꯡꯕ ꯅꯤꯉꯣꯝꯕꯝ ꯃꯪꯒꯤꯅ ꯃꯅꯤꯄꯨꯔꯒꯤ ꯍꯤꯡꯁꯥꯁꯤꯗ ꯚꯥꯔꯠꯀꯤ ꯑꯟꯗꯔ ꯗ ꯀꯟꯇ꯭ꯔꯣꯜ ꯑꯣꯐ ꯒꯣꯚꯔꯟꯃꯦꯟꯠ ꯑꯣꯐ ꯏꯟꯗꯤꯌꯥ ꯍꯥꯏꯕꯁꯦ ꯌꯥꯎꯔ ꯀꯅꯥꯝꯇ ꯀꯟꯇ꯭ꯔꯣꯜ ꯇꯧꯕꯤꯗꯦꯕ ꯑꯗꯨ ꯍꯥꯔꯠ ꯄꯦꯠ ꯇꯨꯞꯄ ꯍꯥꯏꯔꯁꯨ ꯏꯀ꯭ꯋꯦꯂꯤꯇꯤ ꯕꯤꯐꯣꯔ ꯂꯣ ꯍꯥꯏꯕꯗꯣ ꯑꯗꯨꯁꯨ ꯍꯟꯅ ꯁꯦꯟꯇ꯭ꯔꯦꯜ ꯒꯣꯚꯔꯟꯃꯦꯟꯠꯁꯨ ꯌꯦꯡꯗꯦ ꯐꯨꯖꯜꯂꯦꯕ ꯍꯥꯠꯆꯜꯂꯦꯕ ꯑꯥꯔꯇꯤꯀꯜ 372ꯁꯤꯒ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯑꯟꯗꯔ ꯗ ꯀꯟꯇ꯭ꯔꯣल ꯑꯣꯐ ꯏꯟꯗꯤꯌꯥ ꯍꯥꯏꯁꯦ ꯄ꯭ꯔꯦꯁꯤꯗꯦꯟꯠꯅ ꯇꯧꯒꯗꯕꯗꯣ ꯄ꯭ꯔꯦꯁꯤꯗꯦꯟꯠꯁꯨ ꯇꯧꯍꯟꯗ꯭ꯔꯕ ꯃꯣꯏꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯁꯦ ꯄꯅꯤꯁꯃꯦꯟꯠ ꯇꯧꯒꯅꯤ ꯏꯕꯁꯦ ꯌꯥꯝꯅ ꯑꯌꯥꯝ ꯀꯤꯅ ꯅꯝꯗ ꯏꯅꯗꯦꯕ ꯑꯁꯥꯝ ꯒꯣꯒꯣꯏꯅ ꯏꯕꯗ ꯄꯥꯕꯗꯩ ꯀꯞꯄꯦꯕ ꯒꯣꯒꯣꯏꯅ ꯀꯔꯤꯒꯤꯅꯣ ꯆꯍꯤ 40 ꯁꯨꯔꯕ ꯅꯨꯄꯤ ꯑꯃꯕꯨ ꯅꯪꯅ ꯍꯤꯡꯅ ꯃꯩ ꯊꯥꯔꯤꯕꯗꯣ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯇ ꯃꯥꯅ ꯍꯥꯏꯔꯝꯗ꯭ꯔꯕ ꯑꯩ ꯏꯕꯗ ꯐꯥꯔꯗꯕꯅꯤ ꯌꯥꯝ ꯇꯥꯡꯅ ꯃꯤꯑꯣꯏ 2,000 ꯁꯔꯨꯛ ꯌꯥꯗꯨꯅ ꯐꯣꯏꯖꯤꯡ ꯆꯤꯡꯅꯤꯡꯗ ꯄꯥꯡꯊꯣꯛꯈꯤꯕ 1 ꯗꯦ ꯃꯦꯒꯥ ꯍꯦꯜꯊ ꯀꯦꯝꯞꯇ ꯗꯥꯛꯇꯔ ꯌꯥꯏꯈꯣꯝꯕ ꯇꯥꯎꯔꯦꯝ ꯍꯧꯖꯤꯛꯐꯥꯎꯗ ꯍꯦꯜꯊ ꯀꯦꯝꯞ ꯇꯧꯔꯛꯄ ꯃꯌꯥꯝꯗ ꯍꯟꯗꯛꯀꯤꯁꯤꯅ ꯔꯦꯁꯄꯣꯟꯁ ꯈ꯭ꯋꯥꯏ ꯐꯖꯩꯅꯁꯨ ꯑꯩ ꯈꯟꯖꯩ ꯑꯩꯅ ꯍꯥꯟꯅ ꯁꯤꯟꯈꯤꯕꯗꯧꯅ ꯑꯩꯈꯣꯏꯒꯤ ꯗꯣꯛꯇꯔꯁꯦ ꯑꯗꯨꯝ 10 ꯍꯦꯜꯂꯤ ꯉꯁꯤꯁꯨ 22 ꯗꯣꯛꯇꯔꯁꯅꯤꯀꯣ ꯑꯩꯅ ꯁꯨꯝ ꯁꯤꯟꯕꯁꯦ ꯇꯧꯅꯦꯅ ꯇꯧꯔꯒꯗꯤ ꯑꯗꯨꯝ ꯐꯖꯅ ꯇꯧꯕ ꯍꯥꯏꯕꯒꯤ ꯄꯥꯟꯗꯝ ꯑꯃ ꯂꯩꯖꯩ ꯗꯣꯛꯇꯔ 4-5ꯒꯤ ꯅꯠꯇꯕ ꯑꯩꯈꯣꯏꯅ ꯃꯦꯒꯥꯁꯨ ꯄꯜꯂꯤꯕꯅꯤ나 ꯃꯦꯒꯥ ꯍꯥꯏꯔꯒꯗꯤ ꯄꯨꯔꯥ ꯍꯣꯁꯄꯤꯇꯥꯜ ꯑꯃ ꯊꯥꯡꯉꯒ ꯍꯦꯛꯇ ꯊꯤꯟꯕꯒꯤ ꯃꯑꯣꯡꯅꯤ ꯑꯩꯈꯣꯏꯅ ꯄꯥꯝꯖꯩꯁꯤꯁꯨ ꯑꯗꯨꯅ ꯑꯦꯚ꯭ꯔꯤ ꯐꯦꯁꯤꯂꯤꯇꯤ ꯁꯤꯇꯤ ꯁ꯭ꯀꯦꯟꯒꯨꯝꯕ ꯉꯝꯖꯗꯕꯩ ꯋꯥꯅꯤ ꯑꯗꯨꯒ ꯑꯌꯥꯝꯕ ꯉꯝꯕ ꯄꯣꯔꯇꯦꯕꯜ ꯑꯣꯏꯕ ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯌꯥꯕꯒꯤꯗꯤ ꯂꯣꯏꯅ ꯄꯨꯖꯔ ꯇꯧꯖꯕꯅꯤ ꯃꯤꯠꯀꯤꯁꯨ ꯀꯝꯄ꯭ꯌꯨꯇꯔꯥꯏꯖ ꯑꯥꯏꯁ ꯇꯦꯁꯇꯤꯡ ꯌꯥꯎꯔꯤ RK ꯄ꯭ꯔꯗꯛꯁꯟꯒꯤ ꯔꯣꯗꯇꯣꯛꯇ ꯈꯨꯌꯥꯊꯣꯡꯗꯒꯤ ꯑꯦꯅꯤꯃꯦꯜ ꯖꯤꯝꯒꯤ ꯐꯥꯎꯟꯗꯔ RK ꯕꯤꯁ꯭ꯋꯖꯤꯠ ꯃꯅꯤꯄꯨꯔꯗꯅꯦ ꯃꯌꯥꯏ ꯂꯝꯕꯤꯗꯦꯟ ꯐꯖꯕꯁꯤ ꯄꯥꯛ ꯑꯇꯩ ꯂꯩꯕꯗꯤ ꯂꯩ ꯑꯩꯈꯣꯏ ꯁꯤꯒ ꯃꯥꯟꯅꯅ ꯂꯩꯕꯗꯤ ꯂꯩꯔꯝꯒꯅꯤ ꯁꯤꯗꯩ ꯍꯦꯟꯕꯗꯤ ꯀꯌꯥ ꯂꯩꯇꯕꯅꯤ ꯑꯗ ꯑꯩꯅ ꯊꯤꯒꯠꯆꯩꯕ ꯔꯤꯁꯥꯡ ꯀꯩꯁꯤꯡꯁꯦ ꯀꯩꯗ ꯃꯥꯅ ꯑꯩꯈꯣꯏꯗ ꯋꯥꯔꯤ ꯑꯃ ꯇꯥꯀꯥꯟꯗ ꯃꯥꯏ ꯃꯄꯥꯁꯤ ꯆꯍꯤ 105 ꯍꯤꯡꯉꯦ ꯍꯥꯏꯌꯦ ꯃꯥ ꯃꯁꯥꯅ ꯆꯍꯤ 98 ꯍꯤꯡꯉꯦꯕꯀꯣ ꯑꯗ ꯃꯥꯁꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯍꯥꯏ ꯀꯥꯟꯗ ꯎꯈꯨꯜꯂꯣꯝꯗ ꯏꯁꯤꯡꯁꯦ ꯄꯣꯔꯛꯑ ꯊꯛꯏ ꯍꯥꯏ ꯔꯤꯁꯥꯡ ꯀꯩꯁꯤꯡ ꯃꯁꯥꯃꯛꯁꯦ ꯍꯧꯖꯤꯛꯇꯤ ꯋꯥ ꯉꯥꯡꯕꯁꯦ ꯌꯥꯝ ꯂꯨꯔꯦꯗ ꯑꯆꯨꯝꯕ ꯉꯥꯡꯕꯁꯦ ꯑꯩꯈꯣꯏꯗ ꯍꯦꯟ ꯐꯕ ꯖꯤꯁꯨꯐꯥꯎꯗ ꯄꯥꯡꯗ ꯉꯥꯛꯇꯣꯏꯕꯅꯤ ꯑꯩꯈꯣꯏꯅ ꯃꯤꯉꯣꯟꯗ ꯁꯨꯛꯂꯥꯟ ꯂꯥꯜꯂꯨꯗ꯭ꯔꯒꯁꯨ ꯀꯜꯂꯛꯄꯗꯩ ꯅꯨꯡꯁꯤꯗꯕ ꯑꯣꯜꯂꯦꯅꯀꯣ ꯑꯗꯩ ꯑꯩꯈꯣꯏꯗ ꯍꯦꯟ ꯐꯕ ꯒꯧꯇꯝ ꯕꯨꯙꯐꯥꯎꯗ ꯍꯨ ꯍꯥꯞꯆꯜꯂ ꯍꯥꯠꯇꯣꯛꯏꯕꯅꯤ ꯁꯤꯒꯤ ꯖꯒꯥꯁꯦ ꯑꯩꯈꯣꯏ ꯅꯍꯥꯟꯋꯥꯏ ꯀꯩꯅꯣ ꯅꯝꯈꯤꯕ ꯖꯒꯥ ꯄꯨꯟꯁꯤ ꯁꯣꯏꯅꯥꯏꯕꯅꯀꯣ ꯁꯤꯗ ꯁꯤꯔꯝꯃꯤꯁꯦ ꯆꯥꯎꯔꯥꯛꯅ ꯃꯤ 50-55ꯒꯨꯝꯕ ꯐꯦꯡ ꯀꯥꯎꯗꯔꯗ ꯍꯥꯠꯄꯤꯔꯝꯃꯤꯁꯦ ꯃꯤ 50-55ꯒꯨꯝꯕ ꯍꯥꯠꯄꯤꯔꯝꯃꯤ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯅ ꯁꯣꯔꯠ ꯐꯤꯂꯝ ꯑꯃ ꯅꯝꯕꯅꯤꯗ ꯈꯨꯔꯥꯏ ꯀꯣꯟꯁꯝ ꯂꯩꯀꯥꯏꯗ ꯂꯩꯕ ꯀꯣꯡꯕ ꯏꯔꯣꯡꯗꯒꯤ ꯆꯍꯤꯁꯤꯒꯤ ꯏꯉꯥꯒꯤ 29ꯅꯤ ꯄꯥꯟꯕ ꯌꯨꯝꯁꯀꯩꯁ ꯅꯨꯃꯤꯠꯇ ꯏꯀꯧ ꯈꯠꯇꯨꯅ ꯂꯥꯏꯒꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯈꯤ ꯏꯄꯨꯝꯄꯥꯠ ꯂꯥꯏꯐꯝꯂꯦꯟ ꯀꯟꯕꯂꯨꯞꯀꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯍꯤꯖꯝ ꯔꯥꯏ ꯀꯨꯃꯥꯔꯅ ꯑꯁꯨꯝꯅ ꯍꯥꯏ ꯃꯤ ꯀꯨꯡꯁꯤꯜꯂꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯌꯨꯝꯗ ꯂꯩꯔꯝꯕ ꯄꯨꯈ꯭ꯔꯤ ꯃꯌꯥꯝꯁꯤꯡꯁꯤ ꯂꯣꯏ ꯐꯨꯟꯖꯟꯈ꯭ꯔꯦ ꯍꯧꯖꯤꯛ
चलगा खोई म्याम चलगा थीबदा पुखरी एमफौ थी फंगरो पुखरी म्याम सिंग फुन ग्रबनीना इपुम पासिदा लोइन ताइनरे सिगी मरक्सिदा रिंग रोड लाकनी हाइदना अमखक ताइ सिगी लाइफम से ख्वाइदगी मरु ओइबा लाइफमनी मसी काइबि यादे काइफदे हाइदना इनिंगथौ मसा लेंदना लेंबिरक्तना लाकबा लाइफमनी मोइना रिंग रोड सि लाक्तारगदी लाइफम नुंगफम लोइनबा मुथत लेरगा अखोइगी मैतै फुरुप सिगी अरुबा लाइफम सिजे मांगहनबगी तंजा अमा लाकबा लाकदोइबा लंबी सि मी सोक्तनबा मी रस सोइदनबा मी गी चिन्दनबा लाक्तोइनी अदुबु मी ख्वाइदे कुंगबा जगा तुगारा चांकदोइनेबा मसी मोइना टेबल द कमाई खनबनो करम टेबल द खनरिनो हाइबदम दे खोइ खंगद्रे मदुइ खनबदो खितंग रिव्यू तौबिरेगा खितंग डाइवर्स तौबियो हाइबनी मदुदनी यानददना हुजि फाउदा लेनारिसि Langban gi kuntere ni panma nongmaijing numita uripok polem lekai da leiba khana chawba wangpurel maitai pokpi ima gi laikolda laigi thoram galoinana langbal haitha laitha gi thoram pangthokhi Andok semua orang orang tala pamil asina hiang hirin ani sari hairga hiang hirin amana momo tala tu samjawo hiang hirin amana sana kunung tu samjawo. Miyamna angawbugum malurabasu mahakna kathoklamba asimadi MLA minister na phau ngamloi thangmai bandagi sanglakpham Joy Kumar na hinglingai masagi body donate torambagi matung inna Langol Old Age Home da mahaki thawai yaudraba hakchang purakla matung haunabi matung ina Jenims ta pukhi masigi mathakta mahakna phanggadaba yumpham phawba kana laijadraba ahal singgidamak Langol Old Age Home da kathok sagani haina mahakna hinglingai hairambasu laiki Loisilakpada video sibu mityang tabiriba khudingmakna isa gi wakhalon comment box ta thambiramu